ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯀꯣꯗꯒꯤ ꯐꯥꯎꯗꯣꯛ ꯕꯦꯔꯥꯈꯥꯜ ꯌꯧꯒꯗꯧꯔꯦ ꯑꯩꯈꯣꯏ ꯈꯣꯡꯂꯣꯏꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯉꯥꯏꯁꯜꯂꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯐꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕꯅꯤꯅ ꯔꯝꯖꯥꯟ ꯊꯥ ꯑꯍꯧꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯦ ꯌꯨꯝꯗ ꯆꯠꯊꯣꯛꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯂꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏ ꯌꯥꯕꯤꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯅꯤꯡꯕ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯀꯣ ꯕꯦꯔꯥꯈꯥꯜ ꯐꯥꯎꯔꯒ ꯍꯦꯃꯥ ꯈꯨꯟ ꯆꯪꯉꯝꯃꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯔꯥꯄꯨꯔ ꯃꯩꯇꯩ ꯈꯨꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯔꯥꯄꯨꯔ ꯌꯧꯁꯤꯜꯂꯛꯂꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤ ꯆꯥꯛꯍꯦꯟ ꯊꯥꯒꯤ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯟꯖꯂꯤꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯣꯅꯦꯟꯗ꯭ꯔꯣ ꯖꯣꯏꯄꯨꯔꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯌꯥꯎꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯃꯉꯥ ꯍꯧꯖꯤꯛ ꯁꯨꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯔꯥꯄꯨꯔ ꯃꯩꯇꯩ ꯈꯨꯜꯂꯛ ꯆꯪꯉꯒ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯖꯣꯏꯅꯒꯣꯏ ꯍꯥꯏꯅ ꯃꯩꯇꯩ ꯄꯥꯉꯜ ꯇꯥꯕ ꯈꯨꯟ ꯑꯗꯨ ꯌꯧꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯃꯥꯕꯣꯟ ꯇꯝꯅ ꯆꯠꯅꯕ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯒꯅꯤ ꯉꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯨ ꯈꯔ ꯁꯥꯡꯉꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯔꯥꯄꯨꯔꯒꯤ ꯅꯤꯡꯈꯥꯏꯕ ꯃꯐꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯈꯣꯡꯆꯠ ꯑꯁꯤ ꯑꯩꯈꯣꯏ ꯏꯆꯟ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯣꯅꯦꯟꯗ꯭ꯔꯣ ꯁꯨꯔꯦꯟꯗ꯭ꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯕꯣꯔꯖꯦꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯔꯥꯄꯨꯔ ꯃꯩꯇꯩ ꯈꯨꯜꯂꯛ ꯌꯧꯒꯗꯧꯔꯦ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯩꯔꯣꯞꯅꯒꯣꯔ ꯖꯣꯏꯅꯒꯣꯔ ꯃꯩꯇꯩ ꯄꯥꯉꯜꯅ ꯇꯥꯕ ꯈꯨꯟꯗ ꯌꯧꯁꯤꯜꯂꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜꯅ ꯑꯩꯈꯣꯏ ꯁꯤ ꯈꯨꯟꯁꯤꯗ ꯀꯣꯉꯥꯡ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏ ꯑꯗꯨꯗꯩꯗꯤ ꯈꯨꯅꯧ ꯍꯥꯏꯅꯁꯨ ꯂꯩ ꯍꯥꯏ ꯖꯣꯏꯅꯒꯣꯔꯁꯤꯒ ꯚꯩꯔꯣꯞꯅꯒꯣꯔꯁꯤꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯂꯤ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯔꯤ ꯉꯁꯥꯏ ꯀꯃꯥꯔꯕꯣꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯣꯊꯥꯅꯕ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯣꯡꯂꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯉꯥꯅꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯏꯆꯟ ꯑꯃꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯚꯩꯔꯣꯞꯅꯒꯣꯔꯗ ꯑꯩꯈꯣꯏ ꯆꯦꯖꯥꯏ ꯆꯥꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯃꯩꯇꯩ ꯄꯥꯉꯜ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯛꯍꯦꯟ ꯊꯥ ꯉꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯤꯁꯦ ꯈꯔ ꯈꯨꯟꯇꯥꯛ ꯂꯥꯁꯤ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯆꯦꯖꯥꯏ ꯑꯁꯤ ꯌꯧꯍꯟꯅꯕ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯩꯔꯣꯞꯅꯒꯣꯔꯒꯤ ꯁꯤ ꯄꯤꯁꯤꯜꯂꯨ ꯑꯁ ꯃꯉꯣꯟꯗ ꯊꯝꯃꯝꯃꯣ ꯀꯩꯅꯣ ꯐꯥꯖꯟꯒꯅꯤ ꯁꯣꯝꯗꯁꯨ ꯄꯤꯁꯦ ꯁꯣꯝꯗ ꯄꯤꯌꯨ ꯑꯩ ꯉꯁꯥꯏ ꯍꯥꯏ ꯌꯨꯝ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯁꯤꯒ ꯁꯤ ꯄꯤꯁꯤꯜꯂꯣ ꯂꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯩꯔꯣꯞꯅꯒꯣꯔ ꯖꯣꯏꯅꯒꯣꯔ ꯀꯔꯤ ꯈꯨꯟ ꯀꯧꯏꯁꯦ ꯚꯩꯔꯣꯞꯅꯒꯣꯔ ꯍꯥꯏ ꯈꯪꯅꯕ꯭ꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯉꯜ ꯃꯔꯣꯟꯗ ꯀꯩ ꯈꯨꯟ ꯍꯥꯏꯒꯦꯕ ꯑꯗꯨꯅ ꯀꯣꯉꯥꯡ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯀꯣꯉꯥꯡ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯉꯁꯥꯏꯗꯣ ꯈꯨꯟꯗꯣ ꯀꯣꯏꯉꯥꯡ ꯍꯥꯏꯗ꯭ꯔꯣ ꯑꯣꯀꯦ ꯈꯨꯅꯧ ꯍꯥꯏꯁꯦ ꯁꯣꯝꯗꯔꯥ ꯈꯨꯅꯧ ꯀꯥꯏꯗꯅꯣ ꯍꯪꯉꯨ ꯈꯨꯅꯧ ꯍꯦꯛ ꯃꯈꯥꯗꯅꯤ ꯑꯣ ꯑꯍꯃꯦꯗ ꯀꯥꯖꯤꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯆꯠꯁꯤꯜꯂꯤ ꯚꯩꯔꯣꯞꯅꯒꯣꯔ ꯖꯣꯏꯅꯒꯣꯔ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯦ
ꯁꯤꯁꯦ ꯁꯣꯜꯂ ꯈꯪꯉꯅꯤ ꯀꯩꯅꯣꯅꯦ ꯀꯩꯅꯣꯗꯣ ꯏꯃꯥꯂꯣꯟꯒꯤꯅꯦ lôi nói này giàu chân lắm tiệm nào ok vậy sam Manipuri youth fan ki Ahmed Kaji haji moi yum de ki thole kare ba khunau Lamagram khunau haji joina goda sigi thole haji ko haji amu kamar bon tamna sigi khonga chalagane sigi jatinga feri de lalga sisi kamar bon da phagolurani aduga kamar bon ngasi yareklaga hayeng boro khala loraga jalon tolada khongsa lagani कोई हजी ही चौबई तोकना ही मचा दम चले ओके सिने इमरजेंसी कोई स्टूडेंट जाओ मजा मजा अनती कनो का मयांग पागती नौरगे हजी कोई ही मचा दलाली हाँ ओके कोई ही मचा दे चलिए जी ओके कोई हजी सेटिंगा ही लान बोलो रे हजी आएगा जाओ ही कोई चांदपुर गएगा हजी कोई ही मचा दे ही चौबरी ही मचा दे लाले हजी कोई कमाबोन यौन बचले कमाबोन ngasi numidan कोई पोथा नहीं कोई याम डिजेन की युमदा माइबम डिजेन युमदा कोई कोई हजी कमाबोन जौरे कमाबोन की चिनाव सिंह कोई तराम नोकपीरे हजी कोई पोथाफम कई क्लब का लेब्रा कई ले कई कई है के फुल कहीं कमाबोन यूथ कमाबोन राइजिंग यूथ कमिटी ना कोई वोक्तुना पुबीरी हजी हजी कोई की पोथाफम यौना चंचली